ꯃꯁꯤꯒꯤ ꯃꯊꯦꯜꯁꯦ ꯑꯉꯛꯄ ꯐꯪꯅ ꯍꯥꯎꯔꯒꯗꯕ ꯑꯣꯛꯁꯥ ꯂꯩꯔꯦ ꯇꯤꯜꯍꯧ ꯆꯅꯝꯁꯤ ꯂꯩꯔꯦ ꯑꯗꯣ ꯑꯣꯛꯁꯥ ꯉꯁꯤ ꯊꯣꯡꯗꯣꯏꯁꯦ ꯁꯥꯎꯠ ꯑꯐ꯭ꯔꯤꯀꯥꯟ ꯁ꯭ꯇꯥꯏꯜꯗꯅ ꯍꯥꯏꯇꯥꯔꯦꯀꯣ ꯉꯁꯤꯒꯤ ꯊꯣꯡꯗꯣꯔꯤꯕꯁꯤ ꯇꯣꯔꯕꯣꯠ ꯑꯁꯤꯒꯅꯤ ꯃꯅꯤꯄꯨꯔꯒꯤ ꯐꯥꯎꯔꯕ ꯃꯊꯦꯜ ꯑꯣꯏꯔꯤꯕ ꯇꯣꯔꯕꯣꯠ ꯑꯁꯤꯒ ꯑꯣꯛꯁꯥ ꯑꯁꯤꯒ ꯑꯣꯠꯂꯒꯦ ꯉꯁꯤꯗꯤ ꯃꯌꯥꯝ ꯑꯗꯨꯗꯤ ꯃꯌꯥꯝ ꯊꯣꯡꯒꯣꯜꯂꯣꯝꯗꯅꯦ ꯇꯣꯔꯕꯣꯠꯁꯦ ꯁꯤꯗ ꯂꯩꯔꯦ ꯑꯗꯨꯝ ꯆꯥꯎꯅ ꯆꯥꯎꯅ ꯀꯛꯊꯠꯄꯅꯦꯕ ꯇꯣꯔꯕꯣꯠꯁꯦ ꯁꯤ ꯂꯩꯔꯦ ꯑꯗꯣ ꯑꯣꯛꯁꯥꯗꯤ ꯍꯥꯏꯅ ꯑꯩꯅ ꯀꯩꯅꯣ ꯑꯣꯖꯥꯅ ꯂꯧꯊꯣꯛꯀꯦꯅ ꯑꯩꯅ ꯀꯩꯅꯣ ꯇꯧꯔꯦ ꯀꯨꯀꯔꯁꯦ ꯌꯥꯝ ꯎꯍꯟꯗ꯭ꯔꯦ ꯍꯥꯏꯇꯥꯔꯦ ꯀꯨꯀꯔꯁꯦ ꯃꯌꯥꯝꯅ ꯅꯨꯡꯉꯥꯏꯕꯗ ꯑꯩꯗꯤ ꯈꯥꯡꯕꯗ ꯉꯥ ꯋꯥꯔꯕ ꯄꯨꯟꯁꯤ ꯑꯃ ꯑꯣꯏꯔꯦ ꯑꯗꯨꯒ ꯁꯨꯃꯥꯏꯅ ꯑꯣꯛꯁꯥꯁꯦ ꯄꯨꯇ꯭ꯔꯨꯛ 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 ꯁꯧꯔꯀꯥꯟꯗ ꯁꯨꯃꯥꯏꯅ ꯊꯥꯗꯕ ꯍꯥꯏꯇꯥꯔꯦ ꯇꯣꯔꯕꯣꯠꯁꯦ ꯕꯨꯞ 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 ꯊꯥꯗꯊꯟꯕ ꯑꯗꯨꯒ ꯑꯅꯤ ꯑꯍꯨꯝꯂꯛꯇꯪ ꯐꯛ ꯐꯛ ꯑꯩꯅ ꯀꯥꯝꯊꯣꯛꯑꯅꯤ ꯑꯗꯨꯒ ꯐꯤꯁ ꯐꯤꯁ ꯑꯗꯨꯝ ꯅꯩꯔꯦ ꯑꯗꯨꯝ ꯑꯅꯤ ꯑꯍꯨꯝꯂꯛꯇꯪ ꯐꯤꯁ ꯐꯤꯁ ꯑꯩꯅ ꯀꯥꯝꯊꯣꯛꯑꯒ ꯑꯗꯨꯒ ꯑꯗꯨꯝ ꯊꯥꯡꯊꯔꯛꯄꯒꯤ ꯃꯑꯣꯡꯗꯨꯗ ꯎꯠꯆꯔꯛꯀꯦ ꯑꯣꯀꯦ ꯁꯨꯃꯥꯏꯅ ꯂꯩꯔꯝꯃꯦ ꯂꯣꯏꯔꯝꯗꯥꯏꯒꯤ ꯄꯣꯠꯁꯦ ꯍꯥꯏꯇꯥꯔꯦꯀꯣ ꯇꯣꯔꯕꯣꯠꯀ ꯑꯣꯛꯁꯥꯒꯁꯦ ꯑꯗꯣ ꯃꯌꯥꯝ ꯊꯥꯡꯊꯔꯛꯄꯒꯤ ꯄꯣꯠꯇꯨꯅꯤ ꯁꯤꯗꯤ ꯑꯗꯨꯗꯤ ꯆꯥꯐꯝ ꯂꯣꯝꯗ ꯆꯦꯜꯂꯁꯤ ꯃꯌꯥꯝ ꯑꯩꯈꯣꯏ ꯉꯁꯤꯗꯤ ꯑꯃꯨꯛ ꯌꯥꯝ ꯀꯨꯏꯔꯕꯩ ꯃꯇꯨꯡ ꯊꯥꯔꯦ ꯑꯩ ꯁꯣꯝꯗ ꯈ꯭ꯋꯥꯡ ꯅꯥꯗꯅ ꯀꯩꯅꯣ ꯇꯧꯗꯅ ꯈ꯭ꯋꯥꯡ ꯇꯦꯛꯇꯅ ꯈꯣꯠꯇꯅ ꯇꯧꯔꯨꯔꯦ ꯑꯗꯨ ꯃꯇꯝꯗ ꯀꯨꯏꯅ ꯕ꯭ꯔꯦꯛ ꯄꯤꯔꯨꯔꯦ ꯍꯥꯏꯇꯥꯔꯦ ꯑꯗꯨꯗꯨꯅ ꯃꯌꯥꯝ ꯉꯁꯤ ꯑꯃꯨꯛ ꯏꯆꯥꯅꯨꯄꯥꯒ ꯑꯃꯨꯛ ꯂꯥꯛꯑꯦ ꯉꯁꯤ ꯇꯧꯔꯤꯗꯤ ꯃꯊꯦꯜꯁꯦ ꯉꯁꯥꯏ ꯑꯩꯅ ꯎꯠꯆꯈꯤꯕꯗꯨꯅꯤ ꯇꯣꯔꯕꯣꯠ ꯂꯩꯔꯦ ꯇꯣꯔꯕꯣꯠꯁꯦ ꯂꯣꯏꯔꯛꯄ ꯂꯣꯏ ꯂꯦꯛꯊ ꯂꯩꯔꯝꯃꯦ ꯃꯌꯥꯝ ꯍꯥꯞꯄꯅꯦ ꯑꯗꯣ ꯁꯤ ꯂꯩꯔꯦ ꯑꯣꯛꯁꯥ ꯂꯩꯔꯦꯀꯣ ꯑꯗꯒꯤ ꯁꯤ ꯁꯂꯥꯠ ꯅꯨꯡꯂꯥꯠ ꯌꯥꯎꯔꯦ ꯑꯗꯣ ꯃꯣꯔꯣꯛ ꯑꯩꯅ ꯉꯥꯔꯤ ꯃꯆꯦꯠ ꯑꯃ ꯇꯧꯔꯒ ꯇꯧꯕꯅꯤ ꯁꯤ ꯂꯨꯞꯄ ꯂꯨꯞꯄ ꯁꯦꯠꯅꯕ ꯍꯥꯏꯇꯥꯔꯦ ꯆꯦꯂꯦꯟꯖꯅꯤ ꯁꯤ ꯇꯧꯖꯗꯣꯏꯁꯦ ꯄꯅꯤꯁꯃꯦꯟꯁꯨ ꯌꯥꯝ ꯊꯤ ꯅꯨꯡꯉꯥꯏꯔꯛꯀꯅꯤ ꯑꯗꯣ ꯀꯔꯤ ꯀꯔꯤ ꯆꯦꯂꯦꯟꯖ ꯇꯧꯍꯟꯅꯤꯡꯕ ꯀꯔꯤ ꯀꯔꯤ ꯄꯅꯤꯁꯃꯦꯟ ꯇꯧꯍꯟꯅꯤꯡꯕ ꯍꯥꯏꯕꯗꯨ ꯀꯃꯦꯟꯇ ꯃꯌꯥꯝ ꯍꯥꯏꯕꯤꯔꯝꯃꯣ ꯌꯥꯝ ꯀꯨꯏꯔꯦ ꯍꯥꯏꯇꯥꯔꯦ ꯚꯤꯗꯤꯑꯣ ꯅꯝꯗꯕꯗ ꯑꯗꯩ ꯁꯣꯝ ꯅꯥꯀꯟꯗ ꯄꯣꯠꯁꯦ ꯃꯌꯥꯝ ꯂꯩꯔꯦ ꯍꯥꯏꯇꯥꯔꯦ ꯑꯗꯣ ꯃꯌꯥꯝ ꯍꯧꯔꯛꯇ꯭ꯔꯦ ꯑꯗꯨꯗꯤ ꯑꯣꯀꯦ ꯅꯪ ꯀꯔꯤ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯂꯩ ꯄ꯭ꯔꯣꯕ꯭ꯂꯦꯝꯗꯤ ꯀꯩꯝ ꯂꯩꯇ꯭ꯔꯦ So 3 2 1 Start ꯀꯥꯞꯊꯣꯛꯈ꯭ꯔꯦ ꯆꯤꯂꯤꯁꯤ ꯀꯥꯎ ꯉꯥꯔꯤ ꯍꯦꯛꯇ ꯅꯝꯗꯕ ꯇꯨꯡ ꯑꯣ ꯑꯣꯟꯅꯔꯦ ꯁꯤꯗ ꯑꯣꯠꯄ꯭ꯔꯣ ꯍꯥꯟꯅ ꯑꯃ ꯑꯣꯏꯕꯅꯤ ꯇꯣꯔꯕꯣꯠ ꯍꯥꯎꯋꯤꯅꯦ ꯍꯥꯎꯕ꯭ꯔꯥ 이거 별로 있네. 아, 제동대로. 야에 잘 잡고 꼭가 돌아봤다. 아니 하봐 그래. 그냥 살았다 보게. ꯇꯣꯔꯕꯣꯠꯁꯦ ꯆꯝꯄ꯭ꯔꯥ ꯍꯥꯏꯖꯤꯜꯂꯕ ꯁꯤꯜꯃ 실례야. 야, 저 빠지면 뭐 뭐야 오늘도 뭐 chán vậy 아우 뭐 잡아 있더니. tôi mới bắt đầu làm học ra lại xe cà lê rồi bác lại phải cà lê bạn dăng bả hồi ra lòng trả xong
tꯧbra mấy pha tiền cái gì anh đang làm gì là thay nhà vào là thứ nào nhỉ ra gì học rồi thôi sao vậy tao nó sao rồi punishment là pin rồi cái nào ra vào dạ 어디 punishment 없다 지금 아 너 내가 뭐 호요 이제 punishment là punishment là bằng cái nó thay lạc bên đấy 내가 하는 이유는 놀래 아담아 punishment nga siya na tawag ay sa ano pa de makok siya manungal lagay tare ko manungal le na sabudi ngarang dang sab ni ayuk to yin tawre punishment hauji ayuk ni hay tare ko natra akas akas sari bin pa sa akin akas sari sa akin akas tawro me si không có gì vậy 이제 nga to punishment nga siya tawag siya ma de isan pa de manungal lagay tare makok siya yung le lagay tare ko isay mas patama me ka masala ni ba 아도니 tawag siya ado kuya siya kumira cái đây sẽ bắt ai bây 야, giờ 야, 야. 아주 나만 울러게 할 자리가. quan trọng bên nào 아도 면 아이 자로 빠져 또 돌아있는 라운드 세레메틱 모드 남 가라 가도 이제. 아도 야레나 꼭도 만용어 아도 이세 빠다바바 삭터로 거. 거의 머니푸르 이세 마이 따래. 마이 따베 셈 दनन सक्सलक तारे चा नुक्सिपा. तेरे नाम की पोट सीधा जो मी में लइक. 꼭도 용의 작전. 이세들이 아고랑 게스트 출라게. 야야야. 아고이 샤, 아고이 백그라운드 샤나 그 게스트 거 해 따래. 오케이. 인지고. 이세 게스트 비로 샤. 다 하우레 해 슬로. 하우레 해. 가나기노 마카 헤트레. 그 마카 헤트레. 마이 프로젝트 등지 그 비로 산도 산도. 아이치 원드리. 타우로 탈로드나. 헤 슬로이노. 다. 하우레 해. 다 하우레 해. 가나기노. 쿠다이제로. 쿠다이제. अतैदी सर हायो सर सर यार ओके that's fine अदो मैं मसी की पनिशमेंट साइड लोशन जरा के पनिशमेंट इसाना नहीं तो उराय तारे को हुमांग फदन तार है तारे अदो मैं पनिशमेंट नुआई बिरगदी तुम लाइक तो बिरमो शेयर तो बिरमो सब्सक्राइब तो बिरमो अदो अनो अनो तो होनिंग बजु कमेंट तुम हाई बिरमो हाई तारे को अदो मैं ngasi की वीडियो साइड लोशन जरा के मैं अदो मैं काइनसी कंगई पांगना याई फरे